ngasi phong Tongan2ba Manipuri sifong amasum thokiba thawdo wathok maruoibe I pau sing khonga saraga Manipur top channel kimbai maikaidigi myam thamjagi anada haibong pokpi amadi thangal kaithel da thibu humba satakre lagliba kunga taruk January gi mangoinana pamdaba thawdok sing thoktanabagi damanga si Imphal West Police Commando na Tongan2ba Mapham anida park sana thibu humba satakre ngase yu pung taruk tagina taret ka minute yang kai fawu Imphal West ki additional ASP ops ki miyang makhada Commando gi DSP Y Kishore Sanna lusingba police amadi Imphal West Commando gi team amana haibong pokpikul area da thibu humba satakre operation adu da Mapham adu da leiba yum maudra da leramba miyoi samaga kuntra gi menung da bail out miyoi taraga mari yawna wahang pang sataki loyana Imphal West Commando ranga sidung tul tangkal kaithel gi dharmasala da alugali Gurudwara amadi Prajatantra Hotel amadi Chamber of Commerce ki area da leramba miyoi samaga ni furom detain tawdura wahang pang sataki loyana miyoi mapan ID card yawdabagi detain tawki haina sufungdorakli amaromdana atopa paw amana Nagaland da African swine flu sandorapa thengnare leba asida COVID-19 gi wave ani mayokna duna misimina kya thokraba matung ahum suba wave ki satheng mayokna ba horakpagi sera asida Nagaland African swine fever flu na maramoiduna yumda yokpa o kya sire agency dagi phangma pawsin hai Nagaland gi makoksung district ki Longzon kong amadi Saitar village amasum Phek district ki Kuzatu village dagi khomgalakiba samples in Guwahati gi Khanapur liba North East Regional Diseases Diagnostic Laboratory da RT-PCR test tawbagi matuna positive oiba thengnarakibani state asida swine flu gi case thengnakibaga loinana laisat asidagi section lainanaba makoksung amadi Phek district African swine flu sandorakle haina Nagaland gi Department of Animal Husbandry and Veterinary Services na notice thokre maramasina miyamna ok loiriba farmers sing o amadi asema oksa lalon itik toriba miyoi sing village authority sing amadi ward members sing da laisat asi sandoraktana ba section lainaba khangan khibuga loirana singnalingai oiba layong sing thengnabi rabadi kutakta mari lainaba sing da khangana ba pawtak pikre kariguma singnalinga oiba mongda ok amadi lamlaki ok sing sidunu lairamba thengnarabadi manak nakpa Department of Animal Husbandry and Veterinary Services and Environment Forest and Climate Change for Soro Services Control, Containment and Eradication Cells in the Pau Government of India gi Government National Action Plan gi makara notice thokre hainspali Makasa Tarapoina Topa Pau mana Sudan da civilian rule demand tawduna nauna protest atakre to police official ama sikre state sigi wangbada thokpa maruiba pawkhraga memna thamjage Sudan civilians lenga lehna ba taksinduna leba sigi capital Khartoum da inauna satharakiba protesting da awangba thaki police officer ama sikre Sudanese police ki press office statement ama da hai capital Khartoum da leba state medical laboratory manakta demonstrators singda protection pinaba mathodang pangthokiba Brigadier General Ali Barima Hamad na laikidabada acting interior minister amasung police ki director general na awaba phongdokre senior police officer aduna sikhibaga mari lainaba akupasing police ki makedigi palakhidrabasu anoba misi aduna protesters sing amadi security force sing marakta muknaba amasung lakna fana hengalakle hab uli Sudan civilian lenga lehanaba demand tawroduna inauna toina satharakiba demonstrant singi saruk amoina leba sigi protesters singna sagol sunumita capital Khartoum amasum atai city singda protesting sadaki protesters singna central Khartoum da punki amasum presidential palace paw sangsinna bohona ki haina abubu singna agency da phongdoraki haina supali Atopa Pawmana Huralakpa Apple gi product sing yolamba Indian American amatha humpuga taruki jail gi sarak pikre Huran port sing oiriba Apple gi product kaya US ki school employee sing dagi leiraga eBay amasung Amazon yolamba Indian American amatha humpuga taruk jail na leibegi sarak pikre Colorado da leiba masagi sai kuntra ga taruk suraba Indian American Saulana Huran port sing oiba electronics amasung matay polam sing laiki amadi posak ado e-commerce platform sing da amung hana yonki mano Huran port sing oiba iPad kya su
New Mexico School District Singdagi Leki, District of Maryland ki US Attorney ki Office ki matungina Saulana Joseph Tafawa Delaware dagi FedEx Distribution Center ki manager amaga kusamnana thabak tawduna peke sing huki Pau sulusilakpon special content amo ina nga si fongi basi fongi editorial kalam dagi lokhachara kan myam na thamjage myam loi fok taminasi voter sing Paihallagumsi kwa matap amada sin Paihallagumsi Manipur miyamgi huwayel thauda tawnaba masu Manipur gi lengak lon gi khurji pehanana gi damak pangthokliba mikhalsi yamlakle India gi saru ama oiduna leibak sigi phibanung do October 15 English amaga samapan nifuga mapanda tindringai digi pangthokpa horakrabani haibadi British na thadoklamduna August 15 English amaga samapan nifuga taretagi Manipur hanagi ningthau panbigi lengakta hanjinkhibani Wakoi satkraba matungdadi lebak ningthau leizaragasu miyamgi mihut singi lengak lingnunaba Manipur Constitution eki makhada kumjai English amaga samapan nifuga nipandadi miyamna khanjarakpa mihut sing leijakrabani aduga India gi saru ama oizarubadagisu Manipurna Union Territory oiringaidagi haurakladuna lebak ngaknaba miyamgi mihut sing khalakrabani aduga January 18 English amaga samapan humdragani thuida Mapham fab state ama oirakhibadagidi haujuk phawbada leiribe assembly constituency humpuwasi leiraktuna masigi mihut sing khananabagi mikhal leptana pangthoklibani haujiksu taraga suba Manipur State Assembly gi matam loisilakuna mihut singadaba anauba taraga suba State Assembly gi mikhal pangthokadore mikhal pangthokadaba matam lakthokre anauba mikhal si soidana pangthoklagani pangthoklagadaba mikhal sigi mangoinana yamna ngankhana political parties singna masum intending candidates singna vote khombigi akanba thabak sing haunakre mikhal siga mari leinaba thabak thoram kya pangthoknakre aduga Election Commission of India ECI na vote khombigi mangoinana mari leinaba thabak thoram sing pangthoknabagi aroiba matam piraktuna athingba thamjilaklaba fawbada namthektuna adumak sathanarakadoribani mamang na sutauki handak su adum taurakani masin election asigidamak political party sing makogi candidate sing amasung worker sing gi oiba thabakni tawningba tawjasunu mikhal gi haunabini adubu mamangda taraba anobu mikhal asigidamak Manipur gi miyam haujik kaidauba tabagi sing amasum tamgi oina apunba assembly segment humfudagi mihut amamamdi soidana khangatlagadabani masi oiragadi karama party gi mihut sing khanduna leibak oil thaudabagi thabaksi khusinagadage wahang sigi pakhum voter singna sengna pijaraga vote piduna lengak painabagi power khusinabana sungani haukraba Manipur gi politics ki puwari sing loina makoktagi kothok ludrabasu kumja English amaga samapan humdragani thudagi pangthorakiba mikhal fawbadang hangana yenglubada hauju fawbada lengak pairakpasingna Manipur miyamgi kari tawkhrabage yamna haukhre education health road connectivity infrastructure development agriculture horticulture na singba yauna sector punamakta khuthakhre state ki law and order maintenance amasum security gi oiba thabak thorom kya paikhatkre amasum pangthokre tawde habanate onthokna yamna tawkhre tawkhriba development gi thabak mayam dugi mahaini haujik ngasi maki Manipur uba phanglibasi tawsunu tawpham thokpani tawbani mapi mapa oiba masu mama mapa oibisingna masa masugi damak yam khraba thabak mayam ama tawbadi mahausani tawgadabani tawpham thokpadi tawribani makha tanasu tawkhigadoribani masigi damak pangthanabagi wan thok leiti leisu leiroi adubo haujik faw Manipur Legislative Assembly gi mikhal taraga mathurak pangthoklaba fawda lengak paikiba party masuma kogi mute singna tawramdraba masak thokna atamdana tawrage haina thawoina tawramdaba thabak mayamdi leidi adubo amatang khangatuna singkhatlaga lakhotpada thengnaribasi unemployment problem sini masidi Manipur maru phone muthalage sunglei lehalaroi haiduna mamangda lengak paikiba party singna hona khidri Congress na sahi taraga mga lengak pairambada su tawkhidi ngarang nahanta tam amakaktamak paibada ngariba pet lauriba BJP na su tawde adai party sing na su tawde hapti haibanati loi happy adubu matam gi mathau tarakpada khara khajik lauraga hapani aduga lengak na thabak phangriba larik lesu hoiraba punamak thabak piba ngamloi haiduna talaibani kaidobagi ngamloi doino honabada ngamdaba lebra lengaki sanaba thabak loina piba ngamdrabasu hingnabagi pambai oijagadaba thawang thawsildi paikhatpa yadabra
मीसिंदी सुम हेनगलकनी पुब थांग ngamdre haiduna loina hatokluba yabra maswaida aroiba solution ama puraktabana munna laknabada corruption tholai haujik su laidi problem amadigi ani surai aduna voter sing hanakti phangthaningdre haiba ngasi editorial kalam si myamna thamjage adu haujik koina di myam matang se lusinjarage masum pathok sakibda soikiba langkiba kaya yar si myamna ngakpi gene masum matam ge maru ebi pauk sing myamda le palaitana update pijara kana su channel sigi mekedi gi su myamna thamjari and thank you